ngashigi oiba tongan tongan ba collection khara miyam de khudol tamjige modi gi khongsat yaning da ba phongdok narakle khongjang sangsin nare miyam thokpi ganu ma ki khongsat ase miyam bu usit tabani haiba khukampal gi wapam kaksing district ki mafam kaya da narendra modi gi khongsat ki mayokta kholaw sing laukre haiba amasong Modi khongsat ki mayokta maklangda yaningdaba kholaw lauduna khongjang sangsin khre haiba wafam sing asi thamjaraga ahan boina kudol tamjage May 2023 dagi chatharaktuna hauzik chahi ani helaklaba phawda Manipur amadi union lengakna warisin purakpa ngamdriba Manipur gi tamthiraba lan asigi matangda state asigi miyam gi lupsing amadi political parties singna prime minister Narendra Modi miku kharagi khongsatta oirabasu Manipur da laktuna lan asigi warisin purakpi haiduna hanjin haijakibada manada hapkidabada nattana Manipur gi ruling amasong opposition gi MLA amataga amasong lup amataga su unarakidriba Prime Minister Narendra Modi na ngase pungkharagi khongsatta Manipur da lakani hairiba sigi mayokta tongan ba lupsing gi luchingba singna yaningdaba phongdorakpaga loinana khongsat asigi mayokta khongjang sangsin khre haiba wafam sing asi tamjaraga video asibu mieng tabiriba punamakpu taramna okjabaga loinana ikai kumna butchari makha jatarakpada AT gi luching purel korongam ba khuman gi page tagi post ama khaktang lokacharaga thamjage miyamna lebak ase asuki matik nungsiraga di ngasi thawai katkraba atoba singi imung manungna oiriba pibam soinaiduna leiriba kaya gi pibam phajinduna jail da laikhiba kaya ase atatai taramgadra haiba wahang hangli laikhidaba singi mata masu leirik kayam wana aikhoina tamali soinaiduna leiba kaya wana layingi Lana sigi phajin khiba kaya gi case thengnanaba hotnabada kayam white cell kayam changi noigi pendaba kaya aduni aikhoi de chairi ngangli aikhoi su khangli lebak kinina thoklurabanina miwadi tabani aikhoi kaisu khande amuksu miyamna thagatkani amuksu nganglakani hamu tare hairi aikhoi gi pendabadi tabinaba laite aikhoi da paliba CBI NI gi case mayamasi huralubai nattiko haiba wafam thamli noidi lan ingthakrena nungai leiri aikhoi case mayam sina punchi si normal oidre adum lehorani punamak oiduna su aikhoi gi thauna hande matang gi matung inna khangan jarake 80 ichil inaw singsu tolop phangbadi nattabanina chahi ani hena yum thadok narakpagi yumgi ahoba menaba thabak ingkhang chanari aduna aikhoi matam khara ingna leijage haujik miyamgi thauna lingjen amuk uthok piro haiba wafam sing phongdokli makhatana Manipur da PR chana lakpa ngase tha taret mapung phaba numitta Modi laklagani Prime Minister na Churachandpur amasung Imphal da IDP sing unagadauri adubu MLA amadi CSO sing unabagi thaurang tawdri ngasi ayok pung 13 makhairom tarakpada Prime Minister na Aizoldagi Churachandpur da hana thungani Churachandpur gi thoram sing loiraba matungda nungthil pung anirom tarakpada Imphal da lakani haiba Chief Secretary gi wafam thamjage May 2023 dagi Manipur da satharakiba tamthiraba lana sina chai ani henjelaklaba matungda ahanbo oina Prime Minister Narendra Modi hayeng Manipur da laklagani ma ki khongsat ki damak numit kharni ki mamang tagi state lengangna thorang tauba haukrabasu ma hayeng laklagani haiba asimadi nongma khaktamak ngairaba tanjada ngase Chief Secretary Punit Kumar Goyal na official oina pangwisingi kuthangda phongdorakre Narendra Modi gi khongsat ka mari leinana ngase all secretariat ki conference hall da pangthokpa paugi mifamda Chief Secretary na hai Prime Minister Narendra Modi Aizoldagi Churachandpur da ayuk pung 13 makhai aduwaida thunglagani mahak hek thunglabaga Churachandpur gi IDP kharaga unaduna wari sanagani madugi matungda lupa kor lising tarek ka chahum henbagi paikhat kadaba tongan ba sakhot taurangi project ching urek tamgani amasong Churachandpur gi tuibongda leiba Peace Ground ta pangthokadaba miyamgi mifamda wangangani haiki Churachandpur gi thorom sing loiraba matung Prime Minister hayeng nongtil pung anirom tarakpada Imphal da lakani Imphal da su mahangna IDP kharaga unaduna wari sanagani aduga Kangla da pangthokadaba miyamgi mifam amada saruk yaduna wangangbaga loinana lupa kor lising amaga chani henbagi chakhot taurangi paikhat khiba project sing sangaramgani haiki Chief Secretary na haikibada Prime Minister gi khongsat asina lamdam asida ingtappa normalcy amade chakotpagi lambi soidana yalamgani haibagi thajabalai Prime Minister gi Manipur khongsat asida miyamna thokpiraktuna luchingba asibu taramna okpinaba amadi tharamsingda saruk yaduna mapung phananaba Manipur lengak amadi India lengak ki mahut chinduna nolukchari haiki amaromta ngarang tigi hogduna Imphal gi mapam kayada maru oina tidim lambi paringda ngasigi Prime Minister gi khongsat asiga mari leinana hoarding kaya thelaki bagal loinana ngasi dagi Modi bu taramna okpagi get chu samjin ba thengnare
Prime Minister lakani haiba ase party gi maikaidagisu tha asigi tarada Imphal thunglakiba BJP gi North East Coordinator Sambit Patana party gi luchingba singa loinana ngasai Thambal Sanglenda lauthokre mahaki maikaidagisu Prime Minister gi khongsat ase mapung phanbada miyamna mateng pangbiu haina appeal tawki Prime Minister na hayeng urep uyung tamgadaba project taraga marigi manungda Manipur Urban Roads Drainage amadi Asset Management Improvement Project Manipur Infotech Development Mine Project Working Women Hostel Mapan Polo Ground ki manung amadi akoibagi infrastructure development Khumal Lampak Sports Complex ta multi-purpose indoor stadium ama sabagi project sing yauri ngasi sangaga daba project tara teret ki manung dana Dwarka amadi Kolkata ki Sol Lake ki Manipur Bhawan Ching Mall Road Phase 2 Mantipukri Saba Police Headquarter Civil Secretariat Technopol None Palen amadi Moirang Saba Ima Market Mari Imphal Jiribam Highway Paringda Len Mari Pakpa Irangi Thong Yauri Amaromda Prime Minister gi Khongsat asigi manung chana state asigi MLA sing amadi stakeholder oiriba CSO singa mipam pangthoktuna state asida thokliba watoki waroisin ama purukna bagi taksinduna laklabasu hayengi Prime Minister gi Khongsat asida MLA amadi CSO sing unabagi wadi hauzik paubagi yaudri haina thajaba yaba mapamdagi phangba pauna hairi maka zatharakpada nungthil paukse gi chifong ama oiriba kangla paudagi lokhat chadaga thamjage National Highway 2 hangdokkiba KNO UPM na Manipur gi territorial integrity ngakna chatkani haina sahi tawkibagi damak Churachandpur da Modi laknabagi sem sariba sing tugai khibani hairi ngarang numitang pung 3 lom taba matamda Churachandpur town da Prime Minister Narendra Modi laknabagi sem sariba sing kuki singna yekai tugai ba flag amasong poster kaya chingthaduna mai thabagi thawong kaya chathakiba adu kuki jo council na kuki miyam tanaramdana National Highway 2 Imphal Dimapur lambi hangdoktuna free movement yan kiba amadi Kukisu militant singi umbrella body ama oiriba KNO amasong UPM na Manipur gi territorial integrity kaihandana thamni haina Ministry of Home Affairs ka agreement sign tawnakiba adugi mayokta chathakibani haina 27 plus lakh peoples of Churachandpur na thadorokpa cherolamana hairi ngarang numidang kuki singna yekhai thingai tawkiba mafam ase Modi laknaba sem sariba Churachandpur peace ground taki kilometer anirom tamak chatlaga leiba Piar Samun hairiba mafam aduda thokibani Modi lakpaga mari lainana kuki jo singna kangluki irang asida laikhidraba sangi ku kaya Saraga pareng sana thamliba sing security amasong district administration gi maikaidagi loktoan khiba amasong Prime Minister Narendra Modi lakpagi sem sariba sing aduda irang asida laikhidraba sangi oina photo chetuna thamliba wall of remembrance ki jaga sing adu khajin badagi mapung oina irang adu thokkibani haina paugi source amanadi hairi adubu chapsana masigi matangda official oina statement amata press na phangba ngamdri adubu 27 plus lakh peoples of Churachandpur na thadorokiba cherolasina Katana hairibana irang asida laikidriba sangi hauzik pauba justice pangdabadagi saraga tamba kopenching yauna masigi awaba amasong saina kaya adu khumjillaga Prime Minister lakpagi pak sana laichengliba kaya aduna makhoibu miraiduna ikaiba piba amasong sahi kaya tengthaduna lakiba amasong justice ngairaga leiriba singda hakchengnana ikaiba pibani haina lawi customary institution gi leader natraga masana masabu leader ni haijariba singna miyamda effect tawba issue singa mari leinana warep ama lawa matamda mangzauna na miyamga tanaramgadabani natraga publicite tawgadabani miyamna Prime Minister ki khongsat ki mayokta laite adumakpu chahi aniga tha mari hena mahangna karimata thausadana ledakiba adugi pendaba amasong asawba kaya adunani Prime Minister na ungkhanaba adugi ahanba thamaktada Manipurda laklamba thoklabadi micham kaya gi punchi kanma ngamlamgadabani irang asina relief camp ta leiriba miyoising yauna Churachandpur Mizoram road ta medical patient kaya amana awaba kaya mayoknabadagi miyoy kaya gi punchi mangkhri haiba asi Prime Minister na nahaunana ningsingli Aikogi ima amasung angang kaya hingna maitha kiba icha ichal kaya rep tawkiba ot naikiba puraga hat kiba kaya gi chaina adu ngasisu ningsingli hairi